Paujede Yimpum Uiba Tamoi Pogdam, Huyen Indugi, Taliban Singi, Afghanistan Haripawaring Asi Paudam Zari. Taliban, Wayasi Tadaba Kangdaba Mui, Ngasigi Mirol Asida Dilaram Gani Tazade. Adabanaba Maruk Mapang Sing, Wari Sanabada Simadi Kangi Andak. Madude, Wayasi Toin Taraba Wahi Ama Oirabasu. Karino, Kanano, Kamdona Pokibano, Kanana Semgatkhibano, Karigi Semgatkhibano. Ibani Singba, Warol Adudi, Ayambana Kanglamde. Makoina hai madu khanglubagi kanaba thoina leite Taliban haibasi yamna tamthiba sakti leiba lalahulu kanglub amani haibasi khak khanglaga loire summe misam aikoi ki oinadi madu punamak thejanduna khangnaba khonarabagi karibadi kanagane aduba ngasidi Taliban singi maramda khara kumna khangtaba yadaba tanpham laklabra khanduna tangai fadaba wafama khara asi khangminadaba wareng asi ige thaurang lubane Ahmad Rasina iba Taliban haina mingthon balarik adu pabada nongaiba amadi kan balarik amadi thengnarabadi amuktang pabio ijereba waring sidi larik tu masak tangnaba ibana jade makoi gi puari hangdok charamloi Taliban haiba waisi Pashtun haiba mioi kanglub marwoina Central amadi South Asia ki lebak singda joina taba kangbu aduna lonba Pashto lon gi wahi amane mahiroi student haibani missing khwadi gi jamna taba lam Pakistan ne Dharma ki maramda akhanana tamba mairoi sing adubo talib kawe Pakistan ki Islamic school sing amadi Uzbekistan Tajikistan lomdagi school sing da tamlakpa Pashtun mairoi sing aduna Afghanistan ki Kharnongpok thangbada leiriba district sing aduda lisingamaga sampan marhudra marida akan ba yaw ama sagalakhe Mullah Muhammad Umar na September lisingamaga sampan marhudra marida sumnagi mairoi yankhai ga loina Kandahar da Taliban haina mingthon ba lubasi lengkhatke Sahi kaya lan suknaduna Afghanistan da communist lengak loisin kraba matungdasu Islamic law Shariat chanhan bagam dabagi dambak ningdol pomliba Mullah Muhammad Umar ne Thagara ki manung da luptugi member masing lising taraga mga tehengkalake Soviet ki batakta lal auriba Afghan singki panggal thauna abnaraba American government Islamic law amadi freedom singki paramda iba school da tamnanaba lairik sing phongnanaba yamlaba senpam mateng oina pike Lairik sing aduda langi anuba khulai sing bomb top nongmaina sing bagi ayak palai photo na singba hapsen gani aduki madakta nongmai sing tu paiba lanmi sing ki photo so hapsen thana mi reipa ki lanmi sing ga mayuk nanaba maramdam ki lanmi oining bagi ithil pi nanaba khona gani English lon da iba lairik sing du local language ki hamrom da phone nanaba sentang so pi gani thawrang adu kyamuk chawna mai pa ki bagi haibabu piglipa nauriba angang sing aduna lairik ta yawpa nongmai paiba sifai lanmi sing ki mamai aduda Masa-masa ki photo napsin dona latmi edu masa mani khanjabagi ithila du phawwa pibangam khibane tamna mai ki thak wangkhalakbaga hakpa muslim lo mayam tu nataba atayama tambiroi merei baksina landarakli badu muslim sigi wanglaba pidamadu manganarabani makoina lanmi oidori badu Allah bo ngak senanabani Allah gi namak thawai katpa ngambadi khwaidagi faba mapokni aiba wakhalse makogaduda samthokpa ngamlori da bamasu waina sangjelakhi Amerika ga afamari lainaramba Pakistan na matam maduda makoina haiba ingeta balenga kama Afghanistan da lahinba pangkhe madu tanar ba Pakistan na Mullah Umar bo maung kya da sagot ki sahi kun chuna masi da leptana sognar palar masa adura Afghanistan bo tora tuna mangta kalaba matung da singa maka sampan marfudara taruk tade Taliban singna Afghanistan singi saruk ahum thopagi ani khudum chanchinduna Taliban lengak linglakhe Islamic Emirate of Afghanistan haina khangnarakhi Saryalu haina khangnapa Muslim sing akpa ahin Mara leiraba miyat pasing lamsat kamba nupa nupi sing bamya mamangda putoktuna atpa mangagaktuna natragana nungna thomduna migi mapot maral huruba migi makut kak thatpa nupa sina makoi khakpa nupi singna chathokpada masa pumba amubu phina kopsinba nupi sing bamhai masin tamhandaba miyam tinbada yahundaba jagoi isai harau tayam thorom bangthopai handaba Asine chengba chanhalakhe malem gile bak punmana tawba apil thawaidana lisingani amada meter jangkai maga wangba chingmai da sabat sahi lisingamaga chamri rom churaba bamiyan buddha ki mitam thogaitana mahankhe lisingamaga champan umbudra nipan Soviet ka lanthing dari pamoja hidin Islam lining gidamak mapunchi ka thoklaba singki mateng pangnaba mai tamba tokhokiba Saudi Arabian businessman Osama bin Laden na lisingamaga champan marfu dipanda lingkhat kiba Al Qaeda Yumpham ko lup adunasu Taliban sing da khusu khulai amadi selgi mateng pege
लिसिंग अमगा चापर मरफुदरा तरुक तालिबान अफगानिस्तान लौसिलब तुंगदे मरुप ओरंबा अमेरिका मखोयगे यंगनबा ओरखे अमेरिका गा मरी तनबा ngamdraba साउदी अरेबिया न बिन लादेन बो लेबाक तुदगी तांथोरखे सुदान द मतम खरा लैरोगा अल कायदा गी मरुप ऑपरेशनल हेडक्वार्टर अफगानिस्तान सेमगलखे अमेरिका अमसुम हाकनकनबा लेबाक सिंग तालिबान अमसुम अल कायदा गी यंगनबा ओइना लौरखे मालेंगे शहर क्याद अकी अकंग पोगनबा थबक kaya sataduna al qaeda na tawba ngambadu uthokluba matungda awangba america gi napan thudiknabani haiduna new york shahar da leiba world trade center gi twin tower awangba building ani lisingani ama september 13 da upul tana thogai ke american president george bush na september 13 da wai ahum khaki mateng na bhake asawba phangdorake america bu asumna sawan gano tam thiraba attack adu da laikitraba thawai sing adu gi mafam da ikai khumnaba utpagi awaba phongba thauram sing pangthoklaba phawba pangthoknaba phawgut loina dringai leibak kya ibak kya thauram sing pangthoknaba loi dringai leibak kya ibak kya landuna pairak laga america na afghanistan da lising ani ama october thada landa ke al qaeda ki makon thugai ki taliban langak loisin ke america na lusing ba atlantic treaty organization nato leibak sing gi lanmi sinangak sindun anuba afghanistan amagi jumpham thona ba hona rakhe Afghan lanbi semgalaki mafam khangda lord kraba bin Laden sahi tararungi matung dali singani taraga mathoi me darikta ani Pakistan Army headquarter manaktagi rap lapna daba mafam amada Abbottabad chada American Navy silki commando singna kaptuna halaga asiba haksang atu bafam khangda samudra ibak amaki lainung da phumjanke ngasidi American amadi NATO country administration namakhogi lanmi sing lisingani kunmathoi August kunthamathoi phawbaki manungda laktholagani lakthokkibadage ngasidi Afghanistan ambukhanda Taliban singi khutta takre nongmai maru amuphoba kamna kidana America nadi masi khangi $1 trillion kya changna semgatkhiba Afghan force Taliban army ki mapangal haplubaga manaramle makhoi mapuksen senglamdre America na high defense expenditure punamak America na pui haiba khangbadagi Afghan army samak leiba chawmlei haijalame nongmai madi khulai masing henanaba talabki senpam hena phangnanaba lengak paiba hawdringai wathok pareng lenglaba anuba Taliban ge Afghan lengak yengba nongaiba kumai ama oirani arwebeda content asigi waring asiba pawdum zariba mari local news youtube channel amade facebook page asidagi yengbiri papnama pathaga jari channel asina thumda kanarabadi subscribe tobi dribasina subscribe tobi romoloina like and share tobu sokawi kunupnamapo amukhana thaga jari